Akeswan Imphal, Wahengbam Washington Pau Pajari, Ahanbada, Maruiba Pau. Kendragi Grehemantri Amit Chan Hairi, Laibaka Sida Naron the Misang Lapamasung, Atay Maram Kayana Niom Sum the Bamongda, missing Hengal Handuna Chow Sing of Tokali. Assamgi Rajapal, Laxman Prasad Acharyana, Nalbari Jilagi Jagara Kulbulau Singugi model village Nehana Lautokre. Electoral roll gi SIR pangthokpagi matangda tharakpa wakat ki Bishar gi rai Supreme Court na ngasi lauthokani amasung Russia gi baigyanik sina khwaidagi nauna thengnaba makhal gi Ebola virus ke anauba vaccine puthokle. Laibak asida narol lami sanglapa amadi atay maramdagi demography ki ahong balakliba si thingnaba kendra na awang bathaki committee ama semle social media da thagat pawarol da kendra gi Greh Mantri Amit Shah na hai hanagi Supreme Court ki judge Justice Prakash Prabhakar Naulekar na committee asi sabapati oigani aduga census commissioner na hanagi IAS officer Durga Shankar Mishra hana IPS officer Balaji Srivastav amasung economist Dr. Shamika Ravinagalloinana committee asi member sing oigani. Griha Mantraloy Joint Secretary Foreigners 1 na committee asi member secretary oina thabak pugani. Sri Shahana hai narol dami sanglakpa amasung atay maram kayana niyom sumdaba mong dami sing hankal handuna laibak asigi haujiki amasung tungi oina chauna singnaba ama thokhalli. Magna hai demography ki lamda khonglakpa si laibak asigi ningkha tamba khakta da natana suraksha aina amasung shanti raksha da su chauna sokhanduna khunai gi oiba saktam amadi tribal singi saktam ngakpada kaiba thokhalli. Committee asina masigi report sahi amagi manungda pikat kadabani hairi. National Highway Contractorate Imphal Jiribam Lambida Nongmada Tangai Fadana Changbas Polam Singpuba Gari Sama Kuntra Security Akan Bachaxil Taurangaloina Nangasi Ayuk Imphal on the Pusilakre Ekogi Jiribam Paumi Ngatem Biswaji na Police ki Pau Paladuna Hai Ngasi Imphal Tamna Changlakiba Gari Singatugi Manungda Diesel Puba Gari Kulhumdoi Cement Puba Kunmatoi LPG Masung Petrol Puba Mapal Yauri Imphal is Jilagi Palace Compound Laiba Sumang Lila Sanglenda Indigenous Peoples Meet Ki Thoram Haujik Pangtokli Thoramashi Federation of Haumi Nisinbani Thoramashi da Federation of Haumi ki President Sapam Jaja Dumani Amadi Tongan ba Kangluki Lusing Basing Sharuk Yari Assam ki Rajapal Laxman Prasad Acharya Nangarang Akhana Bachakhot Thorangi project amagi makhada semgatpa Nalbari Jilagi Jagara Kulbulau Singugi model village Nihaina Lauthokre Voluntary Organization Bharat Vikas Parishad Assam Prant Indian Rice Research Institute Hyderabad Indian Institute of Agricultural Biotechnology Ranchi Assam Agricultural University amasung Assam Veterinary and Fisheries University na punna honaminaduna Kulladubu Lau Singugi model village oina semgatkibani Thoramdu da wangang bada Rajapalna Kulladuki miyamna Jagara Kulbu Lau Singu Kakta de Natana Kunai gi apun basaktam sagatpa amasung punna chawkhat minabagi model village ama oihangani haibagi thajaba phongdokhi project asina mafam adugi laumi chani romda kanaba phangangani Thoramdu da Rajapalna laumi singa lau singi polam kayasu yanthokhi Assam da Directorate of Vigilance and Anti-Corruption ngarang Assam Fisheries Development Corporation na thadaba senpham aran bamong da sijinaki haibaga mari leinana Guwahati yauna mafam kayada thiumbagi thabak chathakre Guwahati Balsor Gauripur yauna tongan ba mafam tareta chathakiba thiumbagi thabakta official taret fagatki case aduga mari leinana ain gi oiba thabak sing hanana lokhatpa haukrabani Railway Mantraloina Laibak Asigi Ahanba Hydropower DEMU train Chelhanbagi Ayaba Pikre Khongthang Asi Railways Gilamda Akoibagi Pibam Sokhandaba Amadi Sustainable Oiba Transport System Ama Laihanabagi Maikai the Tangjinba Singtaningai Oiraba Khongthang Amani Rail Gari Asina Hydrogen fuel season Aduna Pungda kilometer Humbudra Manga Yangna Sengani Pradhan Mantri Oramba Pandit Jawaharlal Nehru Laikidabagi Kumon Numitangasi, Laibakasina Mahaki Mapam Daikai Kumnabo Udli. Numidasida, Pradhan Mantri Narendra Modi Amasung, Lok Sabha Daksha, Om Birla Nasu, Pandit Jawaharlal Nehru Gimapamda, Ikai Kumnaba Utli. Tabi Pawasi, Akasvani, Imphal Dagini.
Election Commission of India Electoral Roll gi Special Intensive Revision SIR pangthokpagi matangda singnaduna tharakpa wakat kamari lainana chatharakpa bichar gi rai Supreme Court na ngasi lauktoklagani. Chief Justice Suryakant amadi Justice Joy Malia Bakshi gi bench amana court gi rai adu ngasi lauktoknaba lepkhibani. Wakat aduda Electoral Roll Revision tawbagi thawang adu Sangbidan gi Article 3kuntaruk ki makhada Election Commission piriba shakti Representation of the People's Act Lisngamachapal Yankai amasung madugi makhada semliba niyom singi wang madani hairi. Mikhal ki body asina verification ki damak document taramathoi hanana lepkrabani adumoinamak Supreme Court na Aadhaar bu SIR gi ahenba document ama oina yawhannaba khanganki. Kha Africa da laiba Russia gi embassy na hairi Russia gi baigyanik sing na khwaidagi nauna thengnaba makhal gi Ebola virus ki anauba vaccine na maputokle. Russia gi Hakchel Mantri Mikhail Murasko na wafam achi laukthokibani. Baigyanik sing na hai Democratic Republic of Congo da handakta sandorakiba kaya toina thengnagandaba Bundi Bugo kowa Ebola virus adu ngaktokpadasu masi sijanaba yagani. World Health Organization WHO na Democratic Republic of Congo amasung Uganda da Ebola sandorakle hairaduna tha asigi taratareta malem gi oiba hakchel gi niti niyom gi makhada Public Health Emergency lauthokibani. Amaromda Bharata Ebola na naba miyoi amata thengnadri haina sarkar na sengdokli Uganda da chaluba miyoi ama masang amlaktabadagi Bengaluru da laiba hospital amada test tawki adumoinamak Ebola virus ki negative result phangki. Kendra ki Hakchel Mantraloy amasung Raija singi mari lainaba miyoi singna laina asigi matangda kumda yengsili hainasu sarkarna phongdokli. Central Board of Secondary Education CBSE na answer script sing evaluation taunabagi damak screen marking system chathabada asoiba amadi aranba yaukhide haina sengdokli. Board asina hai social media da thagaliba URL adu board asina answer script sing evaluation tawbada sijanariba portal aduga pungkhet khenai. Board asina sijanariba on screen marking system da singnarakliba maral adu aran bani hairaduna CBSE na mari lainaba khudingmakta evaluation platform aduda asoi angamamadi aran ahui amata yaude hainasu amuk hana thajaba piri. NEET UG listingani kuntaruki parikya gi question leak oibada chenaba miyoi ani amagasu CBI na fare hojik phawbada case asiga mari lainana CBI na miyoi 12 Delhi, Jaipur, Gurugram, Nasik, Pune, Latur amasung Ahlian Nagardagi fare. Nauna Paraba miyoi ani aduki manungda yauriba Dr. Manoj Sirurasi Mahiroi ahumda chemistry ki question phanganbada mapungoina chenaba misakni hairi. CBI na hojik phawbada laibak asigi tongan mapam nipumapalda question leak oibagi case asigi mari lainana thi humbagi thabak chathaduna mari lainaba che sangsing laptop amadi mobile phone singba kaya phagatle. Kendra gi commerce amasung industry mantri Piyush Goyal na ngasi Canada gi Humber Bay Park da laiba Kaniska Memorial da Air India Flight 182 da bomb pokaibada laikhidraba sing adugi mafam dai kai khumnaba utkre. Social media da thagatpa warol da Sri Goyal na hai aeroplane aduna piring da bomb pokaibagi thokdok thokhiba du aviation gi itihas ta khwaidagi tamthiraba terrorism gi thawang amani magna laikhidraba miyoi sing adugi imung manung gi miyoi singasu unaki. Sri Goyal na hai asigumba tamthiraba thokdok asi matungda amuk hana thoktanaba Bharat amasung Canada na punna thabak paikhat minari. Aroibada maruiba pau amuk hana Kendra gi Griha Mantri Amit Shah na hairi laibak asida narol da mi sanglakpa madi atai maram kayana niyom sumdaba mong da missing henkal handuna sauna singnaba ama thokali. Assam gi Rajyapal Lakshman Prasad Acharya na Nalbari jila gi Jagara Khulbulau singu gi model village ne haina lauthokre. Electoral rural gi SIR pangthokpa gi matang da tharakpa wakat ki bisar gi rai Supreme Court ngasi lauthokani amasung Russia gi baigyanik sina khwaidigi nauna thengnaba makhal gi Ebola virus ki anauba vaccine puthokle. Paulo jare.